Selin Digital Gi member Oiriba, Imphal West District Manung Chanba, Lantaba Lep Maka Lekai Digi, Goti Mayum Asaradi Devi Amadi, Vishnupur District Manung Chanba, Ningtokong, Awang Kuno Ward number 1 Dagi, Angom Bembem Chanuda, Niti Ayog Government of Indiana, Sakanglaba, Varat Seva, Society Maharashtra, Machansina, Manipuri classical dancer Amoina Amadi, Humanity Service in Mitay religion da, Makoina Makodi Lambda, Matam Sangata Uliba Tabakpo, Matam Sangata Uliba Tabak Toram Sembo, Sakanguna, Rashtra Seva, Puruskar, Lishinani Kunmangagi Mana, Pirekle, Manasing Asida, Sol, Citation, Momento Amadi, Medal Chimba, Yauri. India Pumbada Indigo Airlines ke flight sing delay oiba amadi cancel tawbagi khudong charabasing ngasi sumakata na thengnari Manipur gi oina su Imphal legi Kolkata amadi Delhi chakadaba Indigo gi flight khudingmak ngasi gi oina cancel tawkhre panma yabadi anauba flight duty time limitation lakpadagi Indigo Airlines ki oina staff masing walakpa maru oina pilot cabin crew ground staff masing ba walakpadagi asugumba khudong charabasing ngasi thokpani hari Nagalamaromda Directorate General of Civil Aviation na hiram masigi matangda review meeting ama Civil Aviation Ministry gi mihus singalona na pangtokre haire Civil Aviation Minister Ram Mohan Naidu yauna hamkiba review meeting aduda Indigo Airlines ki makok thongba ruching busing susaruk yakhi adumapu thokliba kudong charaba sing ase nauna semkhiba flight duty time limitation ase chanaba horok podagi ni haire ministry gi mageni gi su athubu matamda thokliba kudong charaba sing ase yengsinduna passenger singda kudong chaba pinaba akanu mongda tabak pakatnaba khangan ki haire